Maru oiba pau helmet uptrabadi petrol pump singda thau hanba yararoi haina lengakna haikhrabasu satnadre Haksangi phibamna yadabadagi leisabi masin manau ani awaba punsi mare lenduna leiri Amadi Manipurna yumbu oiduna sathariba North East Olympic Games Manipurna punna goal taragani thoi lauduna mangzal thana chatli Khurumzari adomni yengberi basi Times of Manipur ni hojik pau sandokna pizari Two-wheeler thawa miyoi singna helmet uptrabadi petrol pump singda thau hanba yararoi haina lenga ki maikai dagi order thoktuna leikhrabu wafam ngasidi petrol pump amatta da satnadre Mamang chahi sok lising ani gatara taret ki July thada chaka ani panba gari thauba miyoi sing helmet uptrabadi petrol pump amatada thau hanba yaroi haina matam aduda Manipur traffic police ki maikai dagi phauba thoktuna matam khara chatnaba haurum labasu sahi olakpada ngasidi phagi tare law ama pass tawkhrabasu law adu ningthijana implement tawdaba amadi law adubu ngakna chatkadaba praja miyamna bhab taba watpada ngasidi lamdam masida mating leina thoksil amata mai pakna paikhatpa ngamdana leiri helmet uppa natraga uptaba khaktagi wafam khakta natana atai hiram kaya dasu anauba law kaya pass tawkhraga ningthijana implement tawdana leiri hiram asigi matangda ground reality khangdokna bagidamak aikhogi paumi team amana imphal gi maru oiba mafam singda koina satuna leiriba oil pump sing yengsilubada petrol pump ayambada no helmet no petrol thaba petrol pump ama ani khak natana uba phangkhide petrol pump ayambana helmet uppa uptaba khaidana petrol hanba thengnarakhi Times of Manipur ga SP traffic sarmaga akhanna unaba amada mahakna hai no helmet no petrol asi mapung fana chana hanba ngamdabagi maram yamna lei traffic police ki oina leiriba total strength masing yamdaba maram oibana petrol pump singda deploy tawba ngamdaba asisu achauba maram amani masigi su mathakta petrol pump chalairiba miyoi singnasu hiramasida cooperation piba watpanani haina mahakna haiki actually every petrol pump khuding makta akoigi traffic ki manpower si watpanina akoine petrol pump khudingi chalan kaknaba team or penalize tonaba team si akoina thaba ngamdabana maram oirakanda no helmet no petrol si petrol pump khudimakta koina enforce toba ngamjade tobigu masung as a civic responsibility petrol pump bu chalai biriba ichilinau singna hairiba rule asi akoigi rule of law amoina leirabanina makoina masigi enforce tobasida mateng pangbiragadi masi amukka hena mai pakpo ogani haibasi thamjaningi Lairik tamduna miyamgi marak tinna leizaram laba leisabi ama oibigi nungaiba punsi phangba haurak matamda haksangi phibam lengba chatpa yaraktabadagi ngasidi angakpa punsi amade lelaba nupi macha ani khaki punsina yamna waba phibam amade hingli hiramasta report ama Laikhuram Kheroda amadi mahaki mase Laikhuram Kamala masin manau nipan gi manungda Kamala na manga suba amadi Kheroda na taruk suba oina taibangda khongda rakhi Top mayai lekai da leiba Laikhuram Mohanjau amadi Laikhidraba Surjamukhi anigi masa singi marakta Kheroda amadi Kamala class 11 fauba karam laba matung satpa lengba ngamlakhide Mapangi hospital yauna yengba yaba yenglabasu faba ngamdana hawjiti awaba fibam amada leli Makoi anibu senabada yum fauba pan khidraba mase radhamanina asumna oikiba punsi natkide haina fongdoki Matang da moi na ha me Kheroda na ha na ba ani matang da Kamla na ba moi kapai di ka ba di sat pang ma kapai di ra sat pang mo ngamak tre ba ade matung de sumaya tum dai ra ke ba Makoi ani senabada kayagi matik awaba mayok na bagi haibagi matangda radhamanina waba yaba ware kanamatana mating pangbinana ba leite haiki waba di kari nungda hanguni waba jata sana ba thangna buju aina sak pok sa ngamde makun na tum sa kun na sa ngamde aina illa sikana da phana bi to ri thi yung je kana na so bi to ri mayam na ti hai kai gino na yum pa ti kai gino na tawri ba imung ji ta tawri ba thabak se kana na ma tieng pang phin ngai yaw ge ba nang na nang pa lo ai si ta ho ge hai ra ti ai ka da wai pa lo toi no si ma to phin ngai le tam da moi gi ta ta yum pa ta ge to ri sin
असुमना ओइरकनी खलुदबा हौजिंगना करी आसादा हिंगनिबगे खंगद्रबा मिमानद्रबा कमलाना महाकी थमोइदा फावबा वाफमसिंग थमलकी Class and memo. अने कई स्कूलदा Desta phone manjini. Hakatum thamazan muje. Pop to rena. हौजिति लेबसे नुंगाइब्रा सुमाइ लेबसे Aisenina. असुकी मतिक वारबा मतम असिदा लोकल एमएलए एन इंद्रजिना व्हील चेयर याउना मतेंग पिरकपा प्रधान मेंबर सिंह होना बिदुना डिसेबिलिटी सर्टिफिकेट पाहनदुना मतेंग खरा फंगबसी असुकी मतिक नुंगाई एमएलए अमसुंग होना बिरकपा सिंहबो थागसरी हाइकी मोइना तौरगा पिरैनिको ना इमेलना खोइ नुक्सिबगी पिरैनो खनबदा नुंगाइजे याम हराउजे अदो माजु मतुंगदा मोना वोटाबो ओइजनु अपोप मपागी थागी फंगबा पेंशन की सेंफम चलाइरिबा युम असिदा मरी लेनबसिंगना मियंग संगबियु मतेंग खरदा ओइरबसु पांगबियु हाइना पुंगनिंग नुंसिना रदामनिना थमलकी पाबगी यामना वाबगी हाइबगति कोइजी अंगांग अनिगी नारिसिदा सर्टिफिकेट अममम पारमनिना मणिपुर युम्बी ओइदुना चथरिबा अहानबा नॉर्थ ईस्ट ओलंपिक गेम्स ता मणिपुर गोल्ड मेडल 12 सिल्वर 9 अमदी ब्रोंज 10 पुन्ना मेडल 30 लौदुना मांगजिल थाने चटली ngasi फावबदा त्रिपुराना मेडल अमता लौबा ngamdana leiri अरुणाचल प्रदेशना गोल्ड मेडल 9 यावना पुन्ना मेडल 18 आसामसना गोल्ड मेडल 5 यावना पुन्ना मेडल 12 लौदुना अनिसुबा अमसुंग अहुम सुबदा लेiri मणिपुर की गवर्नर अमो ओइना थबक तौबियु बीजेपी की गवर्नर ओइना थबक तौबिगनु हाइना CWC की मेंबर गायखांगमना फोंदोखरे हिरमस्टर रिपोर्ट अमा सही अनि फाद्रिबा बीजेपी गवर्नमेंट मियामना खारे पार्टी असि कोंगोन गुमनी स्वाई मांगखरगनी हाइना CWC की मेंबर गायखांगमना फोंदोखरे ngasi कांग्रेस बावन पांगथोकपा खेत्रिगाव एसी की एक्स एमएलए थांगजम नंद किशोर यारिपो अंगथादगी सोशल वर्कर लोइतोंबम नरेंद्रबु पार्टी असिदा संगकपा अमदी कैसाम निंथेमजावबु रिबोक तौदुना संगलकपगी थौरमदुदा सरुक याखिबा गायखांगमना फोंदोखिबदा मणिपुर की गवर्नर अमा ओइबगी थबक तौदरे बीजेपी की थबक तौदुना लेरे थौंग असिना गवर्नर की डिग्निटी मांगले थबक थौरम खुदिमकता गवर्नर याउसिलनबसी तौहरनिंगे पालिबा सरकार असि ngangbada faba थबक्तना ओंथोक्तबा मियामना खारबा लेंगाक अमा ओइरे कांग्रेस पार्टी बु मियामना पामलिबा पार्टी अमा ओइरे हाइबसी संगलकलिबा असिना अचौबा खुदम अमनी मियाम अमसु संगलखिगनी तोइना सिलबदी पालिबा सरकार असि पाखतकिबसु याय हाइना फोंदोखि मदुगी असेसमेंट मपुंग फाद्रिबा ngसाइगे यरुम ओइरिबा येनाव ओंद्रिबा पोतो येनाव निये पासलुरमा मदुदा मधु को पकानदी मारम में है का यरुम तो जेनाव ओलमद्रे मारे न है का अदुगु मदकमा थोरक्तना लड्डू के इनबीदना तौबसे तौनदे हाना तौनदे रानति वाला सिंगा फॉर्मल लेबा इशूदा अदुदा अखोई तिनबा चीफ मिनिस्टर ओइसु मंत्री ओइसु फॉर्मल लेबा ऑफिशियल फंक्शन दा तिनबा नतना असिगमा नॉन ऑफिशियल लेबा लेकाई लेरक के ओइ पोट अमदिता यावबसे गवर्नर तौनदे MPCC na sinduna pangthokpa thoromaduda party ki president Tien Hokip ex minister Okram Ibobi ex minister ex MLA Kayasu Saruk Yake ex minister Okram Ibobi na hai kebada ahing da mahi tampham sangda police na landawasi amukta thengnaraktre itias ta ahan mani hygiene ba haibasina makhoi ki thabak ama oiri haujikti state asi pumang mangle Prime Minister Modi na imfan da laglamba matamda kari package pirakhibage senja thumja kanana tauri haibasi miyamna adum khanbiyu haina phongdoki Narendra Modi ji handak anirak mas election campaign adudagi Indian Science Congress yawgo la ameba Manipur University campus tani mana Indian Science Congress ki function yawribdo kari package pirame kari taurame ek is policy da mana kari mateng pangage ba Manipur ki adugi mahutta Congress na Central University wolam base masi wokhairaga thugairaga RSS ki mi ama kano BCO ina thajalaga Congress ne toramba afaba thabak mayam je thugai ba sira ba moi policy program se ba
मसीनेबा अखोइना बीजेपी दा हंगनिंगिबसे अहिंग नोंयाइदा मणिपुर यूनिवर्सिटी दा रेट चथबा असिगुंलबा सरकार असि याम थुना मियामना मतिक साबा परामा तंबीबगी मतम ओइरे हाइना कांग्रेस पार्टी ना हारिबसिगी पाकुम बीजेपी ना करी कुमकदगे हाइबदुदे यंखिबतारी कैमरामैन लोयाग लोयना पाउदम सरीबा नवकुमार काउपम टाइम्स ऑफ मणिपुर कांग्रेस भवन नागामपाल ब्लास्ट मतुंगदा इम्फाल की कैथेल एरिया सिंगदा थीब हुम्बगी थबक लेप्तन चथरकली ngasi ayuk major khul lambi da verification drive amasu sathakre drive aduda masagi saktak se yaw October 10 gi numidang wairamda masak khangdaba mioi kharana kaithel da pot chai leiba lakpa CRPF ki gari amada bom langsinduna attack chathakhiba thodok ki makha tarakpada Imphal West District Police na lakhotlakpa cheksin thaurangi saruk ama oina ngasi ayuk major khul lambi da Pak Sanna Imphal West District Police ki Deputy SP Commando Amit Kumar Moirang Themna Luchingba Imphal West Commando ki team Marina verification drive chathaki ayuk pung taraga minute tara dagi taramathoi fawba chathaki ba verification drive aduda mioi chani ga kunlom masa gi saktak che puthok handuna verification chathaki masagi matik chaba saktak che puthokpa ngamdaba jingnaba mioi kun makha tana masak khangdok nabagi damakta city police ta sinaki Amaromda nungthilgi pung mari makhairom tarakpa adwaidasu verification drive adu alugali amadi pauna bazar gi mafam singdasu makhata na chathaki drive adu da saktak se ningthina puthokpa ngamdaba mioi tara laukatuna city police ta sinaki ngasi chu Chief Minister N Biren ne miyam gi nimit amasung hill leaders meet ta mioi lising amaga sanirom unaduna makhoi gi wakachami rom ta ayuk pung nipan makhai degi nungthil pung ani phawba chathakiba miyam gi unakhiba aduda Manipur Sarkar gi medical department Jenims MOBC department official sing yauna saruk yadana miyam gi wakwat single loinana mari leinaba thabak thoram gi mateng pangkhi thoram adu ki saruk ama oina Mera Housong bagi thauram yauba lakiba tausem gi cultural troop su saruk yariba singasu Chief Minister ga unaki More gi police IB dasu miyam gi numit pangthokhi thauram du da wangang laduna Hill Tribal Council gi Finance Secretary Victor Nahai More da ngausin da mioi Karana aran ba thabak tawrokpadagi tongan ba phurup kayana khundaminaduna leiriba moreda pamdaba thogdok thohannabagi machak kaya pire masi punna thadok minaduna ing tappa leinaba honasi haina haiki ngausinaba ngang kharadagi moresi sogadido imai belsingasu bhab tabiu asimatang sida police na right person contact tobi all community or head of those involved in the crime. Thauram aduda Technopal District ki DC Hais Rupachandra District asiki SP Dr. S Ibomcha amadi atai makok thongba police amida civil gi mioi kaya su saruk yakhi civil society organization gi mioi singnasu moreda pangthok haningdaba ama paikhat haningba thabak thauram kayagi matangdasu makhoi gi oiba moching phongdoknakhi number 2 case da local or matungda kadong lai gi post da mulongba gi temo ko da mulongba palenda mulongba si singsi kamai to ko masi yar dan handabi yar Lakliba October gi kumapandagi Imphal More helicopter service haugadoriba asiga mari leinana ngasi Transport Commissioner M Lakshmi Kumar na luchingba team amana hakthengna ni yengsinkhre Khongsat adu da helicopter tapham oigadoriba More da leiriba Taramathu suba Assam Rifles ke helipad ki phibam yengsinba adu da district asigi DC Rupachandra SP Dr. S Ibomcha Taramathu suba Assam Rifles ki ko rawat chu sharuk yakhi Panbaya badi mamang Thada Imphal Ziri helicopter service haudokraba tungda makhata na atay manung hanjinba mafam singdasu service leinana baga loinana ngarang Chief Minister no October 10 helicopter service Tamenglong amadi Moreda lehelagani phongdokhiba adugi makhata rakpo oina trial phongdokhibani trial puthoklaba matungda helicopter adu Imphal gi damak nungthil pung ani makhaida More thadokhi November Mari Phawan Nimit Tara Mangani Chukna Chathagadaba National Handloom Expo Listing and Tara Nipan ngasi Lamboi Khongnang Khongda Leiba Trade and Expo Center da Hogdokre
Office of the Development Commissioner for Handloom, Ministry of Textile gi makhada Manipur Apex Handloom Weavers and Handicraft Artisans CS Limited Imphal ne sinduna expo si pangthokli. Ngasi lamboi khongang hogdokhiba National Handloom Expo English Singani Taranipan gi thorum aduda wa ngangleduna Manipur Apex Handloom Weavers and Handicrafts Artisans CS Limited Imphal gi Board Director S Bubona Expo asi iong figi pothok sing asi national gi thakta marketing gi achauba khudong chaba ama fisabi singda pinabagi damak pangthokpani haiki Haribasi National Handloom Development Program amani North East Region Textile Promotion Scheme gi makhada laiba components singi manungda aggressive marketing of handloom products akhoi gi fisalon sagi lairiba akhoi gi iong figi pothoksing asi ekoina national gi thakta ekoi gi marketing gi achoba khudong chaba ama ekoi gi state asi gi fisabi singda piba haiba national level gi program adugi makha sanna ekoina pangthok chabani Expo asi gi manung channa department singna fisabi singi damakta thamliba life insurance health insurance na chingba scheme asigi awareness su pangthok kadori Kangla manungda Raslila gi mandap sariba asigi master plan puthoktuna miyam da khangan bi irang thoklaga lengakna sengdokpagi hainabi thadok piu haina Kanglai Park Kanba Loop ki advisor Yambem Labana haikre Tawdo kani namun bi yawde min bi on bi yai Raslila mandap haikara gi ko gi sanami la ni chatpagi Satori ba koi khar bi ko gi yam sopam de le सारे सारे मास्टर प्लान में और इस सारे मास्टर प्लान को तो भी होगा मास्टर प्लान को तो बस भी याद है अपने सारे है भी हो कांग्रेस से सारे है भी हो कांग्रेस हमारे लिए कोई सारे और जब कोई भी ये तो वो तो मास्टर प्लान में तो भी में है भी कांग्रेस ले लेके कोई ना ठिकाना का हम लोग की हाइजन की मिनिस्टर टूरिज्म में यार करने है भी मॉडल करने से ले Paugi marak thana aten break masama tang logzari Handak lakliba sahi lising ni tarama panda pangthok kadoriba Lok Sabha Mikhal the Independent Merep oigani haina Laukthok pikraba RK Kaiku election campaign leptan chathari Ngarang su candidate asigi campaign Wangoi Fubala amadi Thinungai da pangthokre Campaign adu da Manipur gi saknairaba actor Gokul amadi atai mioi kaya su saruk yaki campaign gi saruk ama oina wangang ki basingna Kaiku na karigi da Mikhal thengneba pamlibano haiba sugaina phongdok nakhi Candidate oriba Kaikuna mahakna Mikhal thengnaba pamlibasi Manipuri miyam gi damak amadi tola tariba singi mateng pangnana bagi damak thengnaba pami haina haiki tasena yamna nungai ta bai tare akhui wangang ma je akhui je haye tasin actor ne mayamna hai Kaiku je yam nauri da bot yam nauri angang ori hai Boat le puju chahi kya dile pong pudu no siam khang nei akoi manpura male boat lep tar ga di chahi je humpu retirement phang matung le pe wakhanda ma MP lep tar ga di chahi humpu helakan le pe daba ma adugi politics yam nauri hai gumba politics ka tamgo hai gumba politics hai kari no gyan ta dabam le stage ta thoga smaina oida pa da pangang angang ba miam da ai na kai guma he board car kan ai si tauni ai na he board car kan da hai akoi gi framework agreement lak thokani ai na board car kan da pillar number smana lotion gi lam je pithokani ga na haijen video khoi dem ikai ji moi tawru be acting du de khoi sima tawla bane khoi di taibang di tawning de du musung do moi tawru be acting di khoi na akoi je phaja ju akoi je ai sa ma je international awardee mane acting da national awardee mane acting da ai tholi je parja de acting to gi thol pone te ba ai di mayam thabak to gi thol pone parja mayam gi aduna ne ngasi mayam na Kaiku ticket tanaw adra Kaiku je khara mane BJP da dok pone na hai khara mane congress da thadok pone na hai kai gi no habda ani sigi vote je thugai na bane na natte ai moi thado chak da no pa na te
ꯑꯩꯅ ꯊꯣꯛꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄ ꯂꯩꯕꯥꯛꯁꯦ ꯑꯩꯅ ꯄꯣꯛꯆꯔꯤꯕ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯇꯪ ꯀꯟꯖꯒꯦ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯃꯥꯡꯗ ꯃꯌꯥꯝꯁꯤꯒꯤ ꯃꯣꯏꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯊꯣꯛꯆꯔꯛꯄꯅꯤ ꯑꯩ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯃꯣꯏꯒ ꯃꯔꯤ ꯂꯩꯅꯔꯣꯏ Samuro Municipal Council Sinduna, Samuro Kaitel Hangdokib Yankaiga Nitoi Suba, Kumon Thoram Ngasi Samuro Kaitel the Pangtokre, Thoram Maduda Mahutin Chief Guest Wangoi Kendra MLA O Lukoini President, ex MLA Salamzoi Amadi, Samuro Municipal Council Gis Chairperson, Guest of Honor Oina Sarb Yaki. Thoram Maduda Wang the Minister TSM Kumarna. Mamangai de Yumthong Kudingi Luka Kom Tamduna, Pata Haudi Sing Hundopagi Chatnabi Lerami, Adubu, Nasidi, Lyric Laisu Hairaba, Ngakta, Tai Punba, Kar Tongba Singna, Lambida Amon Akai Hundopam Oihale. Me with the girls for Oakland and Kopi and people Manipur, and not okay. Masina, the pipe pushing the day to come from Sandarami, and Masiki Miruna did, so Chilaka for them, done for them. Car Toanga, Tai Pulaga. Me hungry and like Omba, at least 7 people today. See you again. The Manuela, what's that? Imams is in Katin, Hamino Mayamzi, Katin Murana Tambai was there. Mayam the Gale, me Amadisia was woman. Isai is the Raja Pamiamdu, Kara Pota by now. Hata Pamiamdu, Haliban don't tell them for you. I don't get the Katin to do Director of Environment Ki State Climate Change Cell ne Sinduna Climate Policy Haiba Hiramda Numit Nini Sumna Jathagadava Faith Based Leaders Singi Oiba Khananaba Mipam Amang Ngasi Manipuri da Laiba Dioshinsan Social Service Society da Hogdokre. Directorate of Environment and Manipur Forum for Sustainable Mountain Development Organization na Sinduna Amatu Oina Thabak Tominaba Climate Change and Environment gi Oiba Policy Khanaba Manipur State Action Plan on Climate Change Version 2 Puthokpa Haiba Hiramda Numit Nini Chupna Jathagadava Faith Leaders Meet Hogdokpagi Thoram Aduda Wangang Laduna State Climate Change ki Professor N Mohendrona Miyoiba si Sembi Basuni Tugai Basuni Tugaiba Yakai Thingaiba Yaudana Semgat Sagat Pangamloi Adubu Miyoibana Yakai Thingaiba Pibagi Arepa Mafama Kangdabana Mahusagi Oiba Awaba Kayama Mayok Naribani Haiki. We are created, we human beings, as well as destroyers. We create as well as destroyers. And we do not know how and where to stand and where to stop. This is perhaps the challenge before us. We human beings, people on art, create as well as destroy. Ngasi anawa climate change ki policy ama semnabagi khongthangda pangthokhiba khananainaba aduda akhanaba lengbirakpagi warol pireduna DSSS ki Director Father Anthony na Miyoiba Aikoina Mahusagi Khalda Akaiba Pirubana Awaba Kaya Mayoknari Mahusabu Ngakpi Senbibagi Tangai Fadabalai Haiki. Manipur too has got a huge coverage of forest, but the progress of the depletion is very, very fast. Consuming and too many other things, it is depleting. The flora and fauna are also depleting, and we see the diseases. From agriculturalist point of view, we see the diseases multiplying. Even from the human point of view, their poverty is increasing, diseases are multiplying. Numit Nini Chupna Chathagdava Mifam Aduda Tongan Tonganba Chingi District Singdagi Lakiba Faith-based organizations ngi Luchingba Amadi Directorate of Environment gi official Kiana Srogyaki Banbayabadi Manipur State Action Plan on Climate Change Version 2 Puthoknabagi Matangda Directorate Asina Tongan ba District Kiada Chatna Asigumba Khana Nembagi Program Asi Makatana Chathakigani Hairi Nomagi Oiba Zila ki Thakta Pangthokpa Farmers Fair Cum Exhibition Ama Mission for Integrated Development of Horticulture gi Miting Makhada Western Farmer and Pioneer Association Patsoi Part 2 na Sinduna Pangthokre. Ngasi Patsoi Part 2 Makhalaikai Community Hall da Pangthokiba Farmers Fair Cum Exhibition aduda punna sol taramari henbana manamasing mahimarong marumarang singaloinana khutsa haibasingna puthokpa kauna lina chingbagi pothok sing amadi Agriculture Technology Management Agency Atmana farmer kat piba miyoi singda subsidized rate ta
एग्रीकल्चरल पम्पसु फंगहनखी थौरम अदुगा मरी लेनना वेस्टर्न फार्मर एंड पायनियर एसोसिएशन पातसोई पातु की सेक्रेटरी निथौजम जितेनना फोंदोखिबदा ngasi pangtholiba farmers fair cum exhibition asi lamdam asida hojik leiriba farmers sing asigi income asi lakadoriba 2012 phawbugi manungda double income oinabagi pandamda sinbani hojik leiriba farmers sing chi koi double income koi 2022 da sure phangna bagi pandam amagi makhada chinjabani masi akhoi gi MIDS ki oina makhoi sponsor kha tawbirei aduga akhoi gi association na khara ma puthok charaga chinjabani Farmers Fair cum exhibition asina piga dauriba kanaba asi aikhoina puthokliba potsing adu yumda lotsinduna thambagi mahutta asigumba exhibition amma sillaga puthoklagadi miyamna sakhanglaga aikhoidagi pot sikhinabagi khudongchaba adu phanghanaba hotnabani haina makha tana mahakna haiki Nagalim for Christ Council of Nagalim Churches na Sinduna Prayer Summit ngasi Dimapur da laiba Agri Expo da pangthokre thauram aduda Nagalim gi tongan ba religious body sing yauna minister sing bishop pastor prayers amadi tongan ba Christian school amadi college sing gi principal sing su saruk yakhi thauram aduda wangang laduna NACN gi hanagi Lieutenant General BS Ataimna na hai Naga Kanglup asi masagi top history lezaba phurupni Nagagi ipa ipu singna matam amada head hunter oirami makoina masagi hak ngak senduna thamlamki state asina Christianity bu thajaba thamlambagi apunbagi saktam asi sagat pangamkhibani haina haike Helping Hands for Manipur People of Manipur na sinduna lakliba October 18 miyamgi oiba achauba blood donation ama pangthokadauri hiramaski matangda ngasi Manipur Press Club ta pawmisinga unabagi thauram ama pangthokhi pawmising unaba adoda organizing gi president Khoirom Loya lakpa amadi secretary Premjit Moirangthem saruk yakhi Premjit Moirangthem na hai blood donation camp asi tongan ba mafam ani Rims Hospital amadi Siza Hospital da pangthokani haujik phawgi oina pigani haiba donor Chaniga taramathoi thorokle masigi mathakta su hengalakani haina haiki ahanba head horakpodigi akoina paikacharakpuji tasengna kana laijadraba tola taraba haibudu da base tawjaraga maru oina angang singda heart hobagi natragana cancer gi and even bomb blast victim moigiba angang shuyawi adamaina tawdana makoi mayam se akoina sum tek tawdana koi angamba khara khaijinaraga masi laying basum haujarakibani Manipur ki governor oiramba SS Sidhu ngasi ayuk angan bada laikhidre masaga sahi marfuga mapan sukre More Police Commando na International Market ta lupa lakh taraga humdoi hengada heroin phagat kre DSP Commando More Thomas Thokchom na luchingba More Commando gi team amana Tengnopal ki SP Dr S Ibom Sagi Midyang Makhada More Ward number 8 tagi Yumnam James Maitai Kuntaret ki mayumda thibo humbagi thabak sathabada heroin adu phagalakhibani thibo humbagi thabak adu da plastic ki shapon case tara da gram chamaga kuntra humdoimuk oigadabe heroin adu lotona thamlamba thengnerkhibani heroin ga konana pharaba meoi adu More Police Station da makha taba legal gi oiba thabak paikhatnanabagi damakta sinekre hairi Jiri Police na lupa lakh manga hengadaba WY tablet phakre pharaba meoi adugi mamingna MD Ramjit Udin Kuntaret Apokpa Alauddin Kawi Lilong Haurebi Chandrakhong dagini mahak ngasi ayuk pung mari rom taba matamda Imphal Jiri lambi paringda Maruti van number WB 42A G5983 da lakpada Faitol Village da Jiri Police ki kangbuna pharga wahang pahang chathabada Maruti van aduki tongan ba maphamda lotuna purakba WY tablet piece lising taraga mari phagat pangam khibani pharaba guli sing adu lupa lakh manga lising humpugi value oigani haina haire Attitude X na sinduna Manipur da anoba makhalgi Mathelgi event ama oigadoriba Extreme Sport Festival lising ni tarani pan hayangdagi Imphal West ki patsoi da laiba HBS ground da hauragani
पांथोकदौरिबा इवेंट असिगा मरी लेनना एटीट्यूड एक्सटी इवेंट मैनेजर इरोम उमानंदना मतम अमदा इंफ्रास्ट्रक्चर लेतबना BMX राइडर सिंह असि तमनिंगबा हैनिंगबा कया लेरबसु ngamdana lakhibani event asina maru oina inkhatlagliba BMX rider singbu platform ama piduna malemgi thakta pukhatuna Olympics phawbugi lambi ama yatpinaba honabani haiki mentim je khoi sengna khari khoi hana khoi phangamdaba mayam do khoi thongni yang le khoi thobu tu ki mayam le ri khoi thobo me sahi manga je khonabani we try to like make it possible like work hard together for 5 years after 5 years only khoi hanasing ngambane mayam pulap team up tor kanda akhoi to maram sidi tai na khoi nang phangauda mayam do khoi new generation da thoru makanda mu lepkhidana ba so that they can like moi ne pamjab sports to moi hen heina ba hen more and more mokhoi da khoi kai hani khoi opportunity phangan bai tar am main focus ni kai mati da khoi Manipur da pesa pa mi da sum sports am sana ni am sing na ga ni ana mo khoi individual so si je khoi ngam pon le no khoi team pull up se punjal la kan si platform mo semja bai tar khoi Olympic khoi Manipur pu thong no target trop ni khoi se khoi पांथोकदौरिबा थौरम अदुग मरी लेनना थाईलैंड दगी लाकपा गेस्ट BMX राइडर रुंगग्रेंग फामीना महाकन सही मापन की ममांगदा लाकपरा थेंगनखिबा मतम अदुगी BMX राइडर सिंगा हौजिक लेरमनिबा BMX राइडर सिंगा अचौबा इंप्रूवमेंट अमा उबा फंगले मणिपुर की BMX राइडर सिंगसु वर्ल्ड स्टैंडर्ड राइडर कया अमा उबा फंगले हाइना फोंदोखि So how do you feel in Manipur now? Yeah, Manipur is a best place. I've been there before. It's 9 years ago, and then everyone more bigger, and then many BMX rider. I think will be fun. Yeah. Now it's a new generation, so I think many. That time I just saw many 4 or 5 rider, but now it's more than 10 rider. I think it's good. Now. Yeah. Thank you. Yeah. Attitude X na sinduna Manipur da anauba makhalgi event ama oigadoriba Extreme Sports Festival X Jam hayeng October 16 tagi hauraga 19 fauba pasoi da leiba HBS compound pangthoklagani event asida freestyle BMX b-boying competition pump track competition street bag freestyle motorcycle stunt ATV fun ride na chingba event kaya utkani loinana Manipur की संगनाइरबा आर्टिस्ट तप्पा जयंत यावना इंडिया की मफम कयादगी म्यूजिकल बैंड कया अमसु सर्व यागनी हाइले अरोइबदा मरोइबा पाव अमुक हन्ना हेलमेट उपत्रबदी पेट्रोल पंप सिंगदा थाव हानबा यारारोय हाइना लेंगाकना हाइख्रबसु सतनद्रे हक्सांगी फिबमना यादबदगी लैसाबी मसिन मनाव अनि अवाबा पुंसी मरे लेंदुना लैरी अमदी मणिपुरना युम्बु ओइदुना चथरिबा नॉर्थ ईस्ट ओलंपिक गेम्स मणिपुरना पुन्ना गोल 12 लौदुना मांगजल थाना चटली ngasigiди Manipuri paw matang sa loisinjare midyang tabire papuna mapu amukhana khurumjare